Sagolbangi Mairagi Rally Security ka kana muknakre. Kurumjari Am-Istv ki pau meeting tabir basingbu taramna okchari pau sandokna pizari. Tronglaubi ki thodoka mari lainana JSC na lenga ka yanakiba wafam sing lenga asina thabakta onthorakte haiduna yanakiba wafam sing handokle haikibaga loinana ngasi dagi hauraga lakliba tang kunmanga fawba total shutdown gi khongjang sangsinba hokre. Total shutdown lauthokiba asina maram oiraga khwairamban ima kaithelda mahausagum mi chatpagi sang henthaki dukan ayamba thonglonaki adubu hanagum kaithel fambagi chang khara hantharabasu kaithelga thangnaba lambi paringi mafam khara dadi kaithel famba thenaki loinana manama sing leiba lakpa mioi kaya amasu thoklaki ningsingba yabadi tronglaubi thodokha mari leinana JSC ga Paliba lengak asiga ahumlak unaduna wari sanakrabasu yanakiba wafam sing tabakta onthorak tabadage lengaka yanakiba sing handokle haina phongdoklakpaga loinana ngasi dagi hauraga lakliba April gi tang kunmanga fawba Manipur pumba total shutdown gi khongjang sangsilagani haina Bisnupur district ki apunba Maira Paibi gi president Chanamba Maipak Tombina ngarang laukthokibani haidi Tungda kaithelgi akoiba amadi naketa kaithel famni basing kaithelgi nupi kaya tholaktuna total shutdown lokthokraga karigi kaithel famni bano kaithel famba yaroi haina tankhai ki Amuko Amawava Kohar Am-Istv amadi Poirei Leimarol Maira Paibi apunba Manipurna sinduna ngarang numidang Sagolban Maikaidagi Mairagi khongchat chatkre Chatkiba Maira khongchat aduda Go Back Central Forces We Want Justice Tronglaubi gi mihat yaningde haiba kholau sing lauke masing yamlaba miya madubu police amadi Central Force singna Tengkhang ahum lakta barricade season naduna thinki adubu miyam aduna Sagolban lambi ge wahengbam laikai traffic island fawba yoksilakpadagi hena chawna muknaba thoklakhi police na miyam adubu barricade lansilaktana na ba hairabasu miyam gi ihona hena kankhalakpadagi security force na tear gas amadi mob bomb kaptuna tankhai miyam gi maraktage security da nung thomlaki amadi nauri kapsilakhi muknaba aduna maram oiraga Khongjang kharasu aso apan nangki numidang athengbada miyam gisu irang adu laksinki Bisnupur district ki Nambol police station ki manungda laiba yumnam khunau da ngarang numidang YDC club amadi yumnam khunau apunba Maira Paibi lupna Tronglau bida pikliba angang anibu bomb kapsinduna hatkibabu yaningdaba phongdoktuna lamdam adugi masing yamlaba angang sing amadi Maira Paibi singna khutta Maira Paiduna yaningdaba phongdoktuna laikhidraba thawai singna nungaina mapugi manakta leirunaba thawnibaga loinana angang hatpa mi hatpa chairak piyu kuki narco terrorist sing Manipurdagi halan khigadabani amadi angang hatpa yaningde haiba kholau kaya su lauki ICDS Imphal West 1 Health Education Tabungkhok Welfare Club Tabungkhok Awang Leka Maira Paibi Lupka Punna Khusam Naduna Tabungkhok Awang Leka Community Hall da Nipan Suba Portion Pakwada listing ani kuntaruki thoram pangthokre minimizing brand development in the first 6 years of life fiber timga loinena safti manga da pangthokpa thoram aduda MO Ayus AAM Dr. N Surjit Tabungkhok Akham Primary School gi headmaster Pebam
Rajnikanta Amadi CDPO DPO Imphal West 1 Rosni Chan Taurangbamna Saruk Yakibaga Loinana Miyamda Marik Chumlaba Wafam Kaya Thamki Tauram Maduda Supervisor Anganwadi Workers Amadi Helper Kungangi Ahal Laman Singh Su Saruk Yakibaga Loinana Pikliba Angang Singhe Jagoi Isai Kaya Su Utkibaga Loinana ICDS Imphal West number 1 Gi Maikaidagi Angang Singh Asibu Pungling Taugatpa Oina Kudol Pot Singh Su Kusinaki Huziga tema break amatang lauminasi. Dada! Ibe magigano. Alam mo kamo. Sige yung se, next time tinacheksin na laksilaga tamo sa banine. Dada lang se, juhar habaga am takidarbo. Asum na, mayam na machalbog na option lugum. Masige yung masilub, aso yung ang koka da batagi. Next time tina napseli. Next time juhar habating matok na nabasim bani. Zaman tekno isi na mana concrete katok na tinago matanda. Kapamul amuk tihena enggal adli. TMT, strength is in the quick. Honglagli punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli. Pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break imatung makatharakpada aroibada maroiba pawmuka na pisari. Total sadangi khongjang haukre. Sagolbangi Mairagi Rally Security ka kana mukna kre. Huzik fawbagir na Am-Istv na pizza pa pawmatang asalo sinjare miteng tabiro pumna mapuwa mukana from jari.